Standard Robert ki mahiroi masa matum de sijabne have yaning day misi asigi achum mobile putho wahibra mapam kya mahiroi sing irang haukre police ka chawna mukna bathokre. Standard Robert ki misi asida imung manu nuksina da bugi mami tai hai bigi mawng police na wafam thamlak laibak thi bane hana lai khidra bigi apokna pen da mufong dorokli. Amasung Infal West, Infal East, Bishnupura badi Churachandpur district ta healthcare sector di maruiba building kaya ngasi health minister L Jent Kumar sanggakre. Ma'am kurum jari adum yang bir pack news ne hauze pungja sapabu gi maruiba pausing miyam da pijari. Standard Robert Higher Secondary School the class 7 tamliba mahiroi nupi masa ma chingni ngai oiba misi de lai khidabgi matang da ngasi su mahiroi singna mafam kaya da protest tawbada irang thokre irang manda tier kya samsung pan bada Anand Higher Secondary School the class 11 tamlibi warden kobi mahiroi nupi masa ma hiya thangba khuzeng amsung khurai kaiduna phibam thina sokre Soklab mahiroi nupi masa asi Jenims Hospital laikanari loinan asok bagi film lusilak badagi hospital sida operations pangtokre irang asigi saruka magoina Ananda Higher Secondary School amasung CC Higher Secondary School gi mahiroi singna laikhidrabi mahiroi nupi masa asi masa matum ta sijabni hana police na phongdorpu wafam yaning de misi asigi achumba wail putho haiduna chief minister banglo tamna thomjin balaki अदुबु माहिरोइ सिंग अदुना संजन थोंग योरम दाइदा इम्फाल ईस्ट की पुलिस पर्सनल सिंगना थत्तुना थमकी पुलिस की अथिंगबा नमखाइ दुना मखाताना खोंगचत चटनना बखोनबदा चाउना मुगनबा थोकी मसिंग यामनबु माहिरोइ सिंग अदुबु तखाइना बखोनबदा का हेन मुगनरकबदगी पुलिस ना स्मोक बॉम्ब अमदे टियर गैस सेल सिंग कापकी माहिरोइ सिंगी माइकेइदगिसु पुलिस तमना नाउरी अमसुंग नुंग लंगदुना लांदारखी Oragli फिल्म मधुद माइरोइ सिंग अदुबु लाक्सनिना अहेन पुलिस पर्सनल सिंग लाक्तुना टियर गैस अमदे स्मोक बॉम्ब सिंग मसिंग खंगदना कापसिंदुना सीसी हायर सेकेंडरी स्कूल तमना होइजिन की पुलिस की एक्शन अदुदा माहिरोइ खर अचोक अपन नंग मखाताना इरांग थोक्तना बा पुलिस ना माहिरोइ सिंग अदुबु स्कूल असि कैंपस मनुंगदगी मपान थोंदना थमकी लोइना पुलिस की एक्शन अदुदा माहिरोइ तरेत अचोक अपन नंग मिसी असि की अचुम लंगला लंगजिन पुथो हादना पिसुम थोंग मनाक तलेबा मणिपुर कॉलेज की माहिरो सिंगसु वाकन मिफम चथकी कॉलेज अदुगी थोंगाल ममांग वाकन मिफम फमलंबदगी माहिरो सिंग अदुना खोलाव क्या लोइनना चिंगा मखोंग तमना वाकत खोंगचत अमा चटकी माहिरो सिंग अदुना चिंगा मखोंग यौरकु मतमदा पुलिस न मखोइब थत्तुना थंबदगी माहिरो सिंग अदुगा पुलिस का अकन ममोंगदा मुगनकी माहिरो सिंग अदुना मखाताना मुक्तुना लैखिबदगी पुलिस न स्मोक बॉम्ब लंगसिंदुना माहिरो सिंग अदुबु तनखाइना बलाकनकी तुंग माहिरो सिंग अदुना अमुक पुनसिंदुना पिसुम थोंग लाकलगा कैसाम थोंग तम हाइगलकी मधुदसु पुलिस न थत्तुना खोंगचत मखाताना चलहनखिदे माहिरो सिंग अदुगा यानारब मतुंग मीटर चामरोम तमक चलहलगा कॉलेज ता अमुक हंजिनखी अमरमदा टीजी हायर सेकेंडरी स्कूल की माहिरो सिंगनसु लैखिद्रबी माहिरो नुपी मचा सिगी मिसी अचुम वायल पुथो हाइदुना स्कूल असि कैंपस वांग मद थोरक्तुन वाकन मिफम चथखरै वाकन मिफम दु माहिरो सिंग अथु मतमदा माहिरो नुपी मचा सिगी मिसी द चेनब सिंग फादुन चैराक पियो अचुम वायल पामी हाइबन चिंग प्ले कार्ड कया सिजिनकी लोनना सोइबम लेकाई वांखै खुनौद लेबा हेली इंग्लिश स्कूल की माहिरो सिंगनसु मिसी असि अचुम्बा वायल पुथोकनबगीदमक सिटीजन क्लब की लंपाक्ता वाकन मिफम फमदुन प्रोटेस्ट तौकी
नुपी मचा से लेखिदब को मरी लेना संक्षिन खोजन की मनुंग चना इम्फाल कॉलेज की माहिरोई अमदी पुलिस का मरक्त साउना खुद थोंनख्रे मालेंग मफम अतै तौद्रबस कॉलेज की कैंपस में पुलिस ने टीयर गैस स्मोक बॉम्ब कापसिनबदा माहिरोई मरी सोकले मिसी असि अचुंब लंगला लंजिन पुथो हाना कॉलेज की माहिरोई क्याना तिदिम लंबिदा वाकत खोंज लाख तिदिम ग्राउंड मपादा मसिंग यामनु पुलिस पर्सनल सिंग थतुना थमकी पुलिस अमदे माहिरोई सिंग मरक्त मुंगनरकपदगी माहिरोई सिंग अदुब लाक्सिन पुलिस ने स्मोक बॉम्ब अमदे टीयर गैस सिजनकी माहिरोई सिंग माइकैदगी पुलिस तमना नुंग थारकी ngayak muknaraba matungda mairoi sing adu college asigi campus tamna police sing tansinki college asigi gate manungda mairoi sing adura misi asi yaninde achuma while chathau haina kholau kya lauki amuk hana wakat khongchat chatna na honar puda police ka muknaki mairoi sing adu lakshan na ba college campus na tear gas amadi smoke bomb sing kapsin duna tankhai ki ngasigi khongjang adu saru ya ki ba Impal College Students Union gi Game and Sports Secretary Dayanandana खुद खुलाई पाई हाइदुन कॉलेज कैंपस में माइरो सिंगदा अतमनन स्मोक बॉम्ब अमदि टीयर गैस कापसिन लाइबक थीबने मिसी असि अचुम लंगला लंजिन पुथोक्रिबु फावबा माइरो खुनाइन लेप लैतन खोंजन संचिन खिगदि हाना फोंदोरकी चुम्बा पुथोक पियो हादुन नोंगादा लेबा Kanhai macha ningsing sanglenda wakat mifam chathakrai mifam adu sar gyasi basinga misi achum langla langjin phangnan rab changchilap khongjang khuding makta mapung fana saugat kani haiba wafam thamlakli Standard Robert की सात्री की मिसिबु यानिंग दे हाइदुना मोरेदा लेब सिविल सोसाइटी ऑर्गेनाइजेशन सिंग अमदी मैरा पाइबी सिंग मोरेदा धरना फमगलोनेना रैली चटखरे ngasi maitai council more kha nongpok apun nupi luf more nupi khunai chaukhot lamjing luf more minority women development organization Muslim Women Development Association maitai council more gi youth wing Lingjel Group Eastern Science School की माहिरो इसिंग अमदी अतोप सिविल सोसाइटी ऑर्गेनाइजेशन के आगा लोइनना मोरेगी ईस्टर्न साइंस स्कूल ग्राउंड दा वकत खोंगचत चटपगा लोइनना धरना फम की रैली अदु मोरे टाउन की अकोइब सिन मथुंग सटकी रैली अदु दा वी वांट जस्टिस पनिश द कल्प्रिट जस्टिस डिले इज जस्टिस डिनाइड नो जस्टिस नो पीस हाइबन चिंग थाबा प्ले कार्ड कया सु सिजनकी Thobal District की खोंजोम एरिया लेबे स्कूल सिंग माहिरो सिंगना खोंजोम कैथेल मपा नेशनल हाईवे नंबर 102 इम्फाल मोरे लंबी की नागियता परेंग लेप्तुना स्टैंडर्ड रोबोट की माहिरो मिसी यानिंग दे अचुंब लंगला लंजिल लेंगाग अथुबद पुथो हाइदुना ह्यूमन चेन सेमदुना खोंजंग संगसिन खरै खोंजंग अदुदा एमसु खोंजोम ब्रांच की थौमी क्यासु सरुप याकी Standard Robert की माहिरो नुपी मसा मा लैखिदबगा मरी लेना ngasi nungthil Impal College की माहिरो इसन अचुंबा वाइल पुथोकना नब खोंजंग संगसिलिंगै चैरक्ता पुलिस कांबु अमना क्वा कैथल थौनाउजम लेखाय देलेब Manipuri Students Federation MSF की मायाई लोइसंगदा टीयर गैस अमदी स्मोक बॉम्ब कापसिलकपदा माहिरो मरी वानथदुना लाइकन नखरेहरी पुलिस के एक्शन दा सोकिब माहिरो मरी अदुदी सिनाम मीराबाई RK रूनी लाइश्रम रोविना अमसुंग तोइजम कोरोंगान बिने माहिरोई मरीमक रिम्स हॉस्पिटल लाइकनरी थौदोगसिब अकन ममोंग कंडेम तौरोदन माहिरोई लुबसिगी वर्किंग प्रेसिडेंट लकी कॉन्सम न हाइकेबदा इम्फाल कॉलेज की माहिरोई स्टन खोंजंग संगसिलिब मतम मदुदा MSF की थौमी सिंगदे थासिगी तरा तरुक पांगथोकदबा अथौब चितरंजन लैकिदबगी निंगसिंग थौरमगी सेम सादुना लैबने तंजादुदा पुलिस सिंग टियर गैस समसुंग स्मोक बॉम्ब कापसिंदुना माहिरोई सिंग असोक अपन नंगनबा असि यानिंगदे अमरमदा मिसी असिगी अचुम मोबाइल पुथोकनब पालिबलेंगा कसिन अथुबद होटनबिदुना माही तम फंगद्रिब माहिरो सिंग माही तमलु हाइब वाफम थमलकी कंट्रोल तौनब होनबदा MSF ता अतमनना टिया गैस कापसलिकलिबा असि कन्न कंडेम तवी JCC न संगसलिकलिबा सिबसिग मई लेनना नंगला लंजिन पुथोक पिउ हाइदुना संगसलिबा खोंफम असि दा गवर्नमेंटना थुबु मतमदा इनिशिएटिव लौगदबनी लोइनना मिसी सिग मई लेनना महिरोई कयामा लाइक तंबा फंगद्रिबा महिरोई सिंग असु असिसु तंबा फंगनगदबनी कंट्रोल तौनब होनबदा MSF ता अतमनना
Misi asida chenab miyoi athu da charak pi kadabna hetu ngarang public relation organization Tronglaubi Youth Development Cultural Organization amadi group Unity Strength Tronglaubi na sinduna miyam yo maira khongchat ama dedim lambi da chatkrei khongchat aduda misi asida chenar be landhoni bani mahaki masasing charak pi o haiba kholau ke asu lauki tungda miyam yo ba mifam amasu pangthokhi Standard Robert ki Mahiroi Misi achum langla langjil athu matam putho Misi asi ki matang sem ki JAC madi TUC gi phajin ki member sing condition amata yauduna thadur o haiduna Natural Club amadi Nagamapal Women Development Society na sinduna wakan mipam chathakrai Imphal East District ki Kongpal Kongkham laikai da su mapam madu nupi singna Misi asi ki mayokta wakan mipam chathaki Misi asig mayokta NEIDP Manipuri State Unit asu wakat mifam chathakrai terasa pam lerek telebe party asig loisang da chathakiba mifam adu da saru yakheba NEIDP Manipuri State Unit ki president Dr. NG Bijoyna laikhidraba Mahiro asig imung manungi awaba party asina saru yari lainga kasina athu matam da misi asig achumba langla langjin puthoktuna laikhidraba gi imung manung amadi miyam gi awaba sing ko halu phongdoki loina misi asig achumba langla langjin puthokta bana school ka bu fangdan lairiba Mahiro singi tungi punsi yenglaga lengang na chapsa fire pam galonan achum langla langjin puthok da bani haina su maang na phongdoki baby sana ibe ma lai khidra sigi namukta wa dana ikhoi meamna madugi justice achumba wayen puro haidana tawringai maraksida ikhoi gi school la sida tamiba satra lising ahum gi mathakta tamjarami ba mayam se makhoi ji laik tamba phangdaba se asimasu achumba wayel ama athu ba matamda pubiragadi larik tamanba phangjagani aduni aikoi gi ngasigi demand Standard Robert High Secondary School gi nubi macha Mahiroi laikhidab gi mayok ta sem ki JAC na misi asigi matang da hen akan ma khongjang sing changsilagani hana phongdorakli JAC asina thador ko chero lamada JAC asigi pandam de misi gi achumba miyam da khangan bani misi asigi achumba khangan bagi mahota school amadi boarding salary ba singbu lali lande haibarom da na thaidona chatpugum tawri JAC na achumba phangdri phawba hanba leitana khongjang sangchin ki gani hana serol asina makha tarakli Standard Robert School ki Mahiroi nupi macha ama laikhidab ki thaudok aduda imung manung nungsina dabagi achawba mami tai haibi mongda police na wafam thamlakba laibak thibani haina laikhidab ki apokpana pendam phongdorakli donan angang ase mabuk thoki macha natrabasu pokchaba macha gumna naukonduna lakli khangbi ningba leirabasu yumlon kairo naba madi laikai miyam da hangbiyo haina angang ase bu mama sangna yoklibi en memana thamoi sopu wafam phongdoraki Khuya thong da paumi singa unabada laikhidrabi Mahiro yasi apokba en tomchongna irang asibu na thaina raba asuk sauna police ki maikai dagi minam lakani haibadi thajarude phongdoraki makna makha taraduna mahaki machin manau nupa ahum gi printing press amaga farm amaga leiriba sina imung ahum pulap chalaiduna nungsi chana na leiriba imung ne laikhidrabi angang asigi machin mopa ahum mase mabuk maki masana trabasu masada machagu mahaki ani subi loinabi memana naukole mema masagi oinadi angang yaude nungsi chana na lejeriba imung asibu miyamda lan uhun na bhonariba se kanaguma mioi kharagi achauba thawinsin yaubra haina chingna daba ngamde hana mahakna phongdoraki imung manunggi matang khaktang haijage akhoi isnin naw nupa ohumni akhoi ohum si loinamak mayum makai panare macha masu loina leinare toigum sung akhoi gi koibi income di dukan printing press ama tawjai pona bazar da azagi pham amga tawjai mastagi lakpuduna akhoi imung ohum che sakhum matangi punna accounts ti submit angang sing lai lai su tamba khotpa azagi akhoi gi imung manunggi leitalar ma phi maron kargi leiba khotpa loinamak expenditure ani sidagi purmin ragi account ma khasng thamaga darka lebu sinna jabani aduki matik yam nung sinna jana aduki matik yam ne ingna chikna leibu imung ni masidai sida moina sha leitabagi khudong chabana ro ka khoi imung manungbu aduki matik phatana amasung nusina daba mongda ngasi paper phongbire hoi chumi mama poktubini ua gi sasi togumasung mama ahan bagi mama si macha uhumni nupa ni leim adu mathangda nupi macha sini asina yamna kena mongna nuai ne yoga leijabani duga madi macha yaudre
ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯍꯨꯝꯁꯤ ꯍꯦꯛ ꯑꯄꯣꯛꯄ ꯃꯆꯥꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯅ ꯃꯥꯅ ꯌꯦꯡꯁꯤꯟꯗꯅ ꯈꯣꯠꯆꯟꯗꯅ ꯌꯥꯝꯅ ꯁꯥꯟꯇꯤ ꯑꯣꯏꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯅ ꯂꯩꯖꯩ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯉꯥꯡ ꯑꯁꯤꯕꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯁꯥ ꯁꯪꯅ ꯅꯥꯎꯀꯣꯜꯂꯛꯈꯤꯕꯤ ꯑꯦꯟ ꯃꯦꯝꯕꯅ ꯄꯣꯛꯆꯕ ꯃꯆꯥꯒꯨꯝ ꯅꯥꯎꯀꯣꯟꯗꯨꯅ ꯂꯥꯛꯂꯒ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯑꯔꯥꯟꯕ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯖꯤꯜꯂꯛꯄ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯏ ꯑꯉꯥꯡ ꯑꯁꯤꯅ ꯀ꯭ꯂꯥꯁ 3 ꯇꯝꯂꯤꯉꯩꯗꯒꯤ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯂꯩꯔꯛꯄꯗ ꯁ꯭ꯀꯨꯜ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯗ ꯀꯔꯤꯒꯨꯝꯕ ꯋꯥꯀꯠ ꯑꯃꯠꯇ ꯈꯪꯍꯜꯂꯛꯈꯤꯕ ꯂꯩꯈꯤꯗ꯭ꯔꯤ ꯐꯣꯡꯗꯣꯔꯛꯈꯤ ꯂꯣꯏꯅꯅ ꯃꯤꯌꯥꯝ ꯏꯍꯧ ꯅꯥꯊꯩꯈꯤꯅꯅꯕ ꯃꯑꯣꯡꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯊꯛꯇ ꯃꯔꯥꯜ ꯁꯤꯕꯒꯤ ꯊꯧꯑꯣꯡ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯔꯛꯈꯤ ꯏꯆꯥ ꯂꯩꯇꯕꯒꯤ ꯃꯩꯆꯥꯛ ꯈꯥꯡꯕ ꯉꯝꯗ꯭ꯔꯤꯉꯩꯁꯤꯗ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥꯗ ꯊꯣꯛꯏꯕ ꯑꯔꯥꯟꯕ ꯋꯥꯍꯩꯁꯤꯡꯁꯤ ꯇꯥꯕꯗ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩꯈꯣꯏ ꯏꯁꯥꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯅ ꯂꯨꯅ ꯆꯥꯟꯅ ꯀꯗꯥꯏꯗ ꯁꯣꯛꯈꯤꯗꯒꯦꯅ ꯁꯦꯟꯅꯖꯔꯛꯄꯅꯤ ꯑꯗꯨꯒ ꯄꯦꯄꯔꯗ ꯌꯥꯎꯔꯤꯕ ꯃꯥꯅ ꯆꯍꯤ 4-5 ꯂꯩꯔꯛꯄꯁꯤꯗ ꯃꯃꯥ ꯃꯄꯥꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯄꯥꯎ ꯄꯤꯗꯅ ꯃꯥꯒꯤ ꯁꯤ ꯇꯧꯏ ꯀꯥꯏꯅ ꯋꯥꯀꯠꯀꯤ ꯍꯥꯏꯕꯗꯣ ꯍꯥꯏꯖꯅꯕ ꯋꯥꯅꯤ ꯉꯁꯤꯐꯥꯎꯗ ꯃꯥꯅ ꯆꯍꯤ 4-5 ꯂꯩꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯗ ꯃꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯣꯊꯣꯔꯤꯇꯤꯗꯒꯤ ꯀꯝꯄ꯭ꯂꯦꯟ ꯑꯃꯐꯥꯎ ꯂꯥꯛꯄ ꯂꯩꯇꯦ ꯃꯁꯥꯁꯤ ꯅꯥꯔꯦ ꯍꯥꯏꯕꯐꯥꯎ ꯍꯦꯛ ꯂꯩꯈꯤꯗꯦ ꯉꯁꯤꯐꯥꯎꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯍꯣꯠꯇꯅ ꯅꯩꯗꯅ ꯁꯨꯃꯥꯏꯅ ꯇꯧꯏ ꯀꯥꯏꯅ ꯊꯥꯒꯠꯂꯛꯄꯁꯦ ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩꯈꯣꯏꯗꯤ ꯁ꯭ꯇꯦꯟꯗꯔꯗ ꯔꯣꯕꯥꯔꯠꯀꯤ ꯃꯍꯩꯔꯣꯏ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯈꯤꯗꯕꯒꯤ ꯃꯇꯥꯡꯗ JAC ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯏꯔꯥꯡ ꯍꯧꯔꯤꯕ ꯑꯁꯤ ꯉꯁꯤꯒꯤ ꯂꯩꯉꯥꯛꯀꯤ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯃꯇꯧꯅꯅꯤ ꯍꯥꯏꯅ ꯊꯥꯡꯃꯩꯕꯟ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ MLA KH ꯖꯣꯏ ꯀꯤꯁꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯐꯥꯎꯟꯗꯔ ꯌꯥꯎꯅ ꯃꯤꯑꯣꯏ ꯈꯔ ꯄꯨꯂꯤꯁꯀꯤ ꯀꯁꯇꯗꯤꯗ ꯊꯝꯂꯤꯕ ꯑꯁꯤꯗꯤ ꯁ꯭ꯀꯨꯜ ꯑꯁꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯍꯥꯡꯗꯦ ꯍꯥꯏꯕꯒꯤ ꯃꯔꯥꯜꯗꯅꯤ ꯃꯤꯁꯤ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯐꯥꯎꯕ ꯄꯨꯂꯤꯁꯅ ꯀꯅꯥ ꯐꯥꯕ ꯂꯩꯈ꯭ꯔꯕꯒꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯈꯨꯌꯥꯊꯣꯡ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ MLA ꯖꯣꯏ ꯀꯤꯁꯟꯅ ꯃꯤꯁꯤ ꯑꯁꯤꯒꯤ ꯀꯦꯁ ꯑꯁꯤ CBIꯗ ꯁꯤꯟꯅꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯟꯅꯔꯣꯏꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗꯒꯤ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯂꯥꯎꯊꯣꯛꯐꯝ ꯊꯣꯛꯏ JAC ꯑꯃꯗꯤ ꯊꯥꯡꯃꯩꯕꯟ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕꯀꯤ ꯊꯧꯃꯤꯁꯤꯡꯅ ꯂꯩꯉꯥꯛꯀ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯦꯁ ꯑꯁꯤ CBIꯗ ꯁꯤꯟꯅꯒꯅꯤ ꯍꯥꯏꯔꯝꯂꯒ ꯉꯁꯤ ꯐꯥꯎꯕ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯇꯕ ꯑꯁꯤꯅ ꯃꯤꯌꯥꯝꯅ ꯏꯔꯥꯡ ꯍꯧꯔꯛꯄꯅꯤ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯤꯁꯤ ꯑꯁꯤꯒꯤ ꯀꯦꯁ ꯑꯁꯤ ꯍꯧꯕꯗꯒꯤ ꯍꯧꯅ ꯁꯨꯁꯥꯏꯗ ꯇꯥꯍꯟꯅꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤ ꯔꯤꯄꯣर्ट ꯑꯁꯤ इन्वेस्टिगेशन लोइद्रिबना खंगनबा यादे हाइना JAC अमदि इमुंग मनुंगी मियोइसिंगदा थमलगा पाउसे खरदा रिपोर्ट असि मतांगदा फोंगलकबदा हेन अंगप पुई हाइना सो मांगना पेंदम फोंदोरकी हुजे हंगनिंगिसि ngसाइगी IPC सेक्शन 305 नत्र 302 अनिसिग मरी लेनना ngasi bokda police na kana pharage police na only thing tawri side suicide ne tahana ba theory ngata tawle re moi na ai school gi negligence school gi rules and regulation me amdu lali section 4020 fraud ni 424 ni habe ko pota adom do ni sat khre bibisna gi misi gi matang dari huji bokda kanam phade aduna di manipur police na madrai da interest lawdi haibene karamba circumstances no paper khara da postmortem report utho mi kari gi अखोइदरे खंगन भैया दे हाइबा अदुगा पेपर खरदि पुतोगा हापु इसल से करिगिन इन्वेस्टिगेशन नाथाय हनबा पब्लिक की माइंड द सुसाइड ने तहनबा सिनबने न हाइरोदबगी मरम कई लेके स्टैंडर्ड रोबोट की महिरोई लेखिदबसी के चपसाब एक्शन लेंगांग मतम चाना लौखल हौदबना ngasi iyosi kansilakpani hana all india students federation a cherol amada khangalakli misi sig langla langjin athu matam putoktun hauzik mairoi kya mai tam phangnan leiribasi mai tam phangallo hana cherol asina makhatarakli स्टैंडर्ड रोबोट हायर सेकेंडरी स्कूल की लेखिद्रबी महिरोई असगी मिसी अदुगी मतंगदा langla langjin पुथो वायदुना आसाम की सिलचरदा ngarang numidang mairagi khongcha चटखरै Ereipak Inat Chanura Loina Silol Ichal Assam Manipuri Youth Friends of Assam Manipuri Mada Paibi Apun Maluf na Pun Sinduna Chatkiba Rally Aduda We Want Justice Haiba Kholau Lauki थोहनिंगदब थौदोक अम थोरक मतमदा मदुगी सबसाब लंगला लंजिन थिदोक्तुन मरा लेबसिंग लोगी फंगफम थोकप चैराक फंगननब लैंगांगना होनरी अरानब सिंगी माइकैदा लैंगांग लेप्तुन लैरोई हैना मिनिस्टर करम श्यामना फोंदोक्रे वाफम सिंग असि जगोय अमदे परफॉर्मिंग आर्ट्स की महै लोइसंग अम ओइरिबा निमिता देवी नृत्य आर्ट्सम की तरानिथोर सुबा मपोकुमन थोरम फोंदोखिबनै DM campus te leba Jawaharlal Nehru Manipur Dance Academy gi auditorium de pangthok ki thoram aduda athoiba mithung len gi warol pire duna CAFN PD minister karam syamna thaudok amagi achumba langla langjin puthok na ba honari gai matam kharadi miyam na warab suwana khangbiyo palebe lenga ga sida kanagumba miyoy amagi thawin sinda sat kadaba miyoy amata yaude phongdoki nakalamromda art and culture gi lamda pungning thaugat gi chang aduki matik wat panamaramna lam asina
Manipur Malem the Masak Takli have the Hyman Matokane, Lamasida, Lairiba Soiba sing as it Putokuna, Sam Tokpagi, Matam Oir Hana Sumang, the Makata, Fondoki. Nasika Toramago Marilena. English singani tarama panjoina a Laxmira Guru Babu Memorial Award Piduna Ikai Kumnaki, Tauramasi Maka Chatarpoina, Arsamasi Mahiro is in Saruk Yaduna, Sanaba, harness the youthful energy Hanaming Tonba cultural program Masuki. Chumba Simudu Puturupa Bodi, Iran Sagatana, Santida, Sarkar Matamatamgi Pira, Stamen, Carino, Haibu, Taraga. Adi kitang understand dominaba madarkala kanasu akoi isa naktani akoi isu ngaktani mayamna nungsiriba dumaina laingai ba koina punumak se isa isu dongna khalline hoji paleba government da yamna mating leba na harul ke honorable cm oro akoi isa ma any level any pressure da sakkada ba miyam ta yaute justice phangan gane na laingai ba koina miyam da assurance ma pire madugi langla langjin clue do mafam matangi matugina tholaga da report amada shoga pallaga mangba takpa thoba taraga de koi gi chai shu ngakane anu kitang passion learning. Development of Manipuri Matam Isai with traditional value and identity have hiram the Nasidaki Hona Numit Humni Chum Chatagaba, state level seminar among Nasidaki Hodokre, Apun Manipur Matam Isai Kanglup, Amikna Sindura Lampel the Lab IMA hold the Chataki Bangasigi Toromada, filmmaker Padmasiri Aribam Siam Sarma, chorus repertory theatre director Padmasiri Ratan Tiam Amasung Amiki President Sagolsem Trijendrana Sarugyaki. Nasigi Toromada the filmmaker Aribam Siam Sarman High. Lamdamasiki oina lairiba Manipuri isai gi masagasi yamna arubu phibam amada lairi asiguma phibam masida Manipuri modern isai masak lepa yaba traditional value leiba Manipuri modern song masak takpa yaba chapsaba Manipuri isai gi masak thokpa yaba phibam amada thamnana ba chapsaba thaudang sing tam yauna isai gi lamda thabak tawriba singna punna hotnaminaba mathau tai phongdoki. In 1977 ay na August tram hamali lumini pamakan resolution khalo yo khana adi manungda Manipuri khwadi apex body machine yu matam sei haidana 1977 simaktada September gi tarik tarada Aryan theater da loin makkoraga matam music ki akoin ihan hanba amik habshin oji yang kana sei compose to bi ba isei sapiri ba Makoi more Makoi Yari Lapu, Makoi Yogi Yarim Kay, Makoi Mochi Pungo Pakoi Talia no Pamje. Lakadar Bachai, English Singani Kunma Toida, India Pumgo and Mikok Tiga, the West Manum Chana Manipurgi, missing Tibi Tabak Satarakpada, Kudong Saba, Kudong Sadaba Lahen and Bagitamag, Pam Kudong Sadaba. Lehendan nabagi pandamda mafam khangatuna changyeng oina missing thi bagi thabak satharagani hana census ki director thamlakli ngasi porompat lebe census directorate office ta paumi singa unaba mada director m ya school maitaina fongdorak pada 2021 gi mikok thiba si phase ani thokna chathagani ahan phase oina 2020 gi april tha dagi september tha fauba house listing and housing census haibadi yumkok masing thiba gi thabak satharaba tungda anisu phase oina 2021 gi february mapan dagi 28 fauba population enumeration haibadi missing thiba gi thabak paikat kani thamlaki Nakal Lamramda, Haidiba, missing TV Tabaka Sida Hena Kudong Chan and about pre-test oina Infalis district Tongan block Singa Yumkok Amadi, missing TV Tabak Changyang oina Kangalaba Yum Sama Yankaida, Pangtok Lagani, pre-test ki oina house listing and housing census ki. Tabak na laklib August tara ni toy dagi September mari for pangtokane population enumeration gi oina September tara dagi kunmapan for pangtokane masida miam gi aning apam sing phongdok piduna lakadoriba 2021 gi mikok thiba si mapung fana pangtok na ba hotna minesi hana director sin apil tauki Lising ani tanama toy gi mikok thiba gi tabakta taukhibagumna handaksu lising ani koma toy gi mikok thiba gi tabak sigenama sangyeng oina Impal East District ki block anida saliba August thagi tang 32 dagina mathang thagi September tang mari phawba numit kumari ni paikakani maduda yum gi mioi singna asuma masak sing adu pibiduna
सांयेंग मिकोक थीबगी थबक से मपुंग फानबियो हाइना भारत सरकार की मखादा लेरिबा मणिपुर की मिसिंग थबगी थबक पाइखलिबा विभाग सिगी डायरेक्टर इसामकना मीडिया की थोंगदा नुलुकना पाउजेंजरी धनमंजुरी कम्युनिटी कॉलेज ना इंडियन सोसाइटी ऑफ रेडियोग्राफर्स एंड टेक्नोलॉजिस्ट का खुसमनदुना रेडियोलॉजिकल टेक्नोलॉजी है हिरमसिद नोमगी ओइबा नेशनल सीएमई कम सेमिनार मा ngasi pangthokrai opportunities and challenges of radiological technology have hiramasida yumpham oiduna thauramadu dhanamanjuri community college complex ta pangthokibane national CME kam seminar asi hogdokpagi thauramda athoi mithunglen oikiba bavina diagnostics ki managing director dr thangjam davalina ngasi pangthokadurba seminar asina anoba losing kya piduna matamga sanaba khusu khulai sing sijinabada hena lahen bada natana radiation singdagi karamna section gadagi habigi matang da su khanghongna nabgi tanja fanglagani fongdoki technical session ani thokna pangthokiba CME kam seminar reduda radiological technology gi matang da khang hairaba manipur gi masak nairaba miyoi sing amade india gi tongan tongan ba state singdagi lakpa expert singna tongan ba lam singda presentation sing piki modern amenities, which are also rapidly changing, as one of the earlier speakers have said, that we have to run after the development. Otherwise, we will be soon outcast and out of the picture. So we need to update our knowledge and information with the development. And the whole idea of organizing this type of CME stands for, as you know, the continuing medical education, that the changes, the development in medical science, we need to update. Today we are here to update our knowledge and refresh our skills by the ways and means of continuing medical education, or better the word we can use, continuing professional development, CPD. Modern amenity. Health Minister L. Jayanta Kumar ngasi Imphal West, Imphal East, Bishnupuram de Churachandpur district ta healthcare sector gi maru building kya sangakhrei Lönana district hospital Churachandpur se medical college ke thak ta upgrade taunu na balengak na honari hanasu health minister na phongdokhrei minister na ngasi ayukta gi hona sangakhiba building sing adude Rim Samsung Janims ki district early intervention center DEIC amamam hangdoki Lönana Lamphel Pat Laiba NPCV NHM Medical Directorate dedicated IOT amasung ward ama sangaki amade hidak langthak yauna haksel gamari lenaba pochai thamnanaba Medical Directorate State Warehouse amasu sangaki Bishnupur District Hospital da su DEIC yauna dedicated I ward amasung palliative ward sangaki Lönana Churachandpur District Hospital da su phamung tara leiba dedicated I ward ama sangaki National Health Mission ki makhara sakiba Churachandpur District Hospital gi dedicated I ward sangaba gi thorom da minister na makhata na phongdok ki bada healthcare sector chawkhat handaba yade haiba gi pandam da lengak na sel thum gi awaba kya mayok narba su ngam thak ta honari Churachandpur District Hospital se medical college ki thak ta on khanar na sem saba haiba se tangai fade adubu medical college ki thak ta on khat pa haiba se sel yamna changadabana aso funding agency ama wari sanaba haure sayola sig manung da agency adu ki mihut singa minister ga unadun wari sanaraba yai haina makna phongdoki Churachandpur District Hospital se to the standard of medical college upgrade to ba and have se tangai fada bani and have matu ki dream matu mangdu leiba have ta but chumdagi cham the dream khaktam oina sum leiba taragadi chinna sumnagi lip service pi khaktam oiba taragadi matu oithoi do adana maram odana koi matu materialize tawno hona ba thab kharchangi lerami ba district hospital ma to the level of medical college madu the full of tawno ba chingana hona ba kanda it involves huge amount of money akhui chedga menki be shade yam later I have talked with certain big funding agencies to worry to but put them to the kai change have targeted apart from this money and others fighting maru say people's cooperation people's participation and the people's common desire madu change State Malaria Officer na District Malaria Office State IEC Consultant amadi Hairoki asa workers sing yauna mafamaduda Japanese encephalitis ki matang da awareness program pangthokrai lonana Ningol Club Hairok amadi Hairok Development Club ka khusamnaduna Hairok Development Club ki sanglenda ITVL program ama oina mafamaduda gi kankhal singsu hidak lupthoki hari numit nini chumna chathagadaba free gallbladder
keyhole surgery workshop mangasi RIMS ki director Professor A Santana RIMS ki Department of Anesthesiology ki seminar hall da hodokre ngasi workshop asi hodok numita case mapan operation pangthoki loinana hiram asida khang hairaba Kolkata gi Genesis Hospital gi sakhanglaba surgeon Dr. Purnidu Roina wangangki Comram Students Union, Siru Students Union, Kangpukpiga, Pudakusam Naduna, Noma Goeva Lemna Lang, Mai Kempama, Saduchiru Villas, the Pangtokre, District Health Society PSC, Modbunga Kusam Naduna Pangtok Lemna Lang, Mai Kempaduda, ENT, Gynecology, Amadi, Surgery Specialist, Dr. Ahumgalona, Emotara, Amadi Staff Tararum, Lying Bagi Tabak Sataki, Kemadu the Mui Punachamarum, Lying Bagalona, Hidak Langtak Singsu, Lemna Fanganki. Tawaningi matam gi oiba layong lakpa matung ina ase pangthokpa se asigi maram sidadi khoi hena khoi arapa kangbugi damakti chattaba ngamba ngoi majawe dona asum organization sinjiba ad sarkarna organization singna haiba matam jabirak pasisu hedokna sarkar ki maiki dasu haro phongdoi organizing committee sing dasu masigi mathakta moi ki mathakta apenba ngai phongdoksai BJP None Mandal the Sinduna Kaupum Village ki Kangsilung Higher Secondary School ki ground da Haudokiba None district level ki membership drive ta Nungba Kendra ki miyo listing anirom na nauna BJP da yaurakray ngasi ki membership drive taubugi thoram adu mari lenena BJP Tamil district ki president M Daniel Nahai Manipur da BJP ki anoba lenga ka si lakpadu ki ching amasung tam ki chawkot thorang ki lamda angak pafangna ahong ba leire Lairaba Miam gi tongan ba yaifa thaurang kaya supaikat pasina chief minister nongthungum birenbu lairaba Miam gi laina tharakpa mi amani haina Miam na haina ba haure masina party asibu thajaduna members sanglapki chang nongma gi hengalakle ngasidagi hauduna pangthokpa hauriba membership drive asida ahanbu oina mi listing ani rom yaurakhraba matungda athuba matamda atopa nungba kendra gi mi listing taramanga rom amasu BJP da nauna yauna na ba sem saba loire haba wafam thamlaki yu thongbugi chanabi lairambagi mathakta thakpagi chanabi lairammi haina Manipur State Commission for Women gi chairperson Binota Maishnam na phongdorakli wafamasi Manipur State Commission for Women Nupi Samaj Manipur amasung kada na sinduna mayai ka bachinjak amasung masina khunai sida pidba saitheng sing amasung nupi angang sing da chatharkliba crime gi saitheng haiba hiramasida Imphal East District ki manung chana leiba taret khulda leiba library building da pangthokiba nomagi oiba khana nei nabgi mifam amada phongdokibane Nupi Samaj Manipur ki President T.S. Ramani Singmi Apunulup ki President Soibam Momon Leima amasung kadagi mihut singna saruk yaki bathormadada chairperson Binota Maishnam na hai asigumba traditional gi oina lairam laba chatnabi asina yu mapung fana thing bahai basidi sayet na lakpa yai maram asina state asida Pangliba USC Karamamong the positive oil Belambi the Putokuna Masigi Kana Lausigi Habase Manipur Kundari Bamipum Kudimagna Kantaba Batam Oire Fondoki. Instead of Liquor Prohibition Act Lairabasu later Chapmanan Lady Mase Manipur Langam Sung Marilena Beloshang Singna Taupam Tokumato Todabam Sung Tausadam Madam Orga instead of Shida Nisa Giasugum Laba Akiba Piba Masi Oirak Pani Habawafum Pondoki. Thakpiganu haidana thingadoriba aigi nupa natraga ibung ipasingdo aingonde hen pangal kalle masida bharat ki samvidhana khoida kayong bakra piri samvidhana piriba pangal se nupi khoini sijana badamne aigi wakhalonda amati commission gi wakhalonda aikhoina hojik tawgadaba pot se law enforcement si karamna akhoigi khutta sinahan sige haiba wakhalolong khak ai yamna khoida khandhamina ninge masigi yu amati nisha mayai kaiba pot se samajida regulate tawwa makhak changna nabagi Honabasida, I quida Masigi power sinabi haiba, Kolause, I did longing, Langa Londa, Hansaning, Aquibu, I quida enforced of you, Aquid Tingjage, Aquida power PBO, Aquida empowered of you, Aquid Masigi, Nisha, regulate down the Honabada, Tawai have Zang Yana Madi, Tawai Taju Tagi Gehena, Karigumba Nupi Shamaza Madi, Kadana Zung Tokiba Matamda, Madu Lengak Luna, so I didn't conduct any hibasea, I must put in the
Matang aswada break amalawjage break matungda masana thajakiba upal ani yanthat lamadagi mamittagi mapitana kappagi video na social media da viral oikraba matung Manipur lengak na Chief Minister gi Green Manipur Mission gi brand ambassador oina hap krabi ilangwem Valentina gi maramda akhanaba report amade Manipur amasung malengi tongan tongan I pausing puduna lakchage impact news pu making taduna lebiu Break matungda mayam amon taram nokchari loina bulletin sagi makhata ba pausing miyam da pijari masana thajake ba upalani yanthat lamdagi mamitagi mapitana kappagi video na social media da viral oikraba matung Manipur lengak na Paikaliba Chief Minister gi Green Manipur Mission gi brand ambassador oina hap krabi ilangwam Valentina na tungi punsida forest officer am oina thau puduna Manipur bu Green State oheningli Hiramasigi matang the Impact News gi reporter RC Mangangcha masung video journalist Sapam Henry ani dagi pawda mama Elangbam Valentina hariba mahiroi nupi masa amana mahakna thajakiba upambi ani yanthat khibaga mari leinana yamna thamoi songna kapkhibagi video ama social media da viral oirakhraba matung mahakna upal singbu nungsijaba adugi dabakta sakhang biba oina Manipur lengakna mahakpu brand ambassador oina loktok phikrai hariba adugi matangda mahakna brand ambassador oirakpa asiga mari leinana miyamgi mimangda pawdam khara thamjari Chahi tara khaktangai ribi Elangbam Valentina Kakching District ke manung chanba Hianglam Makha Laikai dagi Elangbam Prem Kumar amasung Elangbam Ongbi Shaya aniki macha ahum gi manungda khwaidagi ahalni mahakna taibang mirol tarak patagi hauna upal wapal amasung sanga shingbu nungshina loina bagi hainabi leraki mahaki matau asida mahakna class 1 tamlingai matamda apokpa mapana gulmohor panbi ani thahanki sisupana forest tagi porakone aduga mana torin kumbasida moigi wasoksna tawbiraga ma thajaki bane Hariba gulmohor panbi ani aduni laikagi lamtu sengbada yanthat pirambadagi mahakna thamoi shokna kaptuna social media da viral oikiba Sija oh sija Kalau bisa begini, ya, langgar segi lambi dah, asyik ni ko. Aina uasi kelas 1 kari ngai thagi bani ising junung ti kodingi jai ma bu makhong jun ti kodingi sembi masigi aina kapki aina Manipur gi brand ambassador oina khalak pasida pupu and birenda ju thank you yamna hai Viral oikiba video adugi matangda Valentina na Impact News da phongdorakpada numit adu mahak mahausagum school sakhi mahakna school chalamdaida apokpi mamada upal ani adu yandanaba ngakpi shenbiramu haina haijaramki adubu laikai miyamgi oiba thabak oibana apokpi mamana upal ani adu ngak senba ngamkide mahakna school halakpada upal ani adu yanthatuna taramba ubadagi mahakna mamittagi mapitana kapkibani Sida mana se school jalam dai mama u yala lang hairame leka yoina torokonina madugi kai no ina restaurant langam davanina moze ka khre adigi di mana school gi beans gi dharapaga laurame mana ai kana yale na mana kana lauramaga mase kappaga sangre musta Valentina na thamoi shokna kappa ubada mahaki makhura mana themjinki mahaki matau aduda makhura na upal ama yalabadi upal kaya thagani haina hangpada upal kun thagani haina khumki asigumba angang asina upal wapal do nungshiba ubada makhura na miyamda khanganingpadagi social media gi sharuk oiriba Facebook ta thagatkibani adubu Valentina na Chief Minister gi Green Manipur Mission gi brand ambassador oiraknaba khanduna Facebook ta thagatkibana te haina makhura na phungdoraki Video se viral oirakani na video se na upload tong busunate mana thamoi chungna kakiba ani ma punindigi yamna nuksina ma pi oro tangi kapada mana yamna nuksiba wahai amating yauge mana hai u ama yat kibje u ama ji mahuta u kun thagani haiba sijigi magi thimnida ani mana hai wahai duda aina ngasai gi video se chemjaraga aina thagachegibni Amaromda Manipur lengak na mahakpo Chief Minister gi Green Manipur Mission gi brand ambassador oina khankiba asima mahangna upal wapal singbu nungsijaba amadi yokhatningbagi wakalon adubu singthabagi ni mahaki matau asida lamdam asigi tongan balup kaya na leptana mahaki mayumda amasung mahakna tamliba school da laktuna u makhal kaya thaminabagi thaba chathari Kangla da koi tree plantation ma organize tawge na plan tawri adugi damakta koina Valentina bu invite tawba lakchabani
loinana pikliba angang asina mahaki tunggi punsitasu forest officer ama oiduna lamdam asigi koksilaklaba umang wamang sing nongmadi isang sanghangani haina ningjari Ching maru koktuda lariba chingai ji u thajangena khale aduga lay akoi badana lay thagena khale aduga aina hayawai chawra kam forest department ki officer am oigen khale hojik ti mina u koksa paji yamna layre adugi aina moi jawar nabal u je thahaninge aduga moina yansakiba udugi mahuta u ama yanbagi u kun thagadabana loinana mahaki apokpa apokpi nomagi shura nomlaga imung pujarabasu machagi apamba ningba thungnaba honagani haibagi thajabaga loinana leihori mai wakhanda lai smang se forest officer ama oi habi wakhan angang da lai aina mama mo na isagi mapaga ko magi gi pami balance nami makai di ai honarage na ai khan umang wamang kokthokpana global warming ke akiba mayok nagani khangna taibang mioi bana ngasi fawba leptana upal wapal sing manghan leptri masigi chaitheng oina lamdam asidasu aying asagi khal kaitharakpa amadi nongju nungsha matam chadabana lau singu ki thabak singdasu chauna awaba mayok naba hawraklaba tanja asida Valentina ki thamoida upal wapal singbu nungsijaba amadi yokhatningbagi wakhalol leiriba asumna miyamdasu umang wamang yokhatningbagi wakhalol leiraklabadi nongmadi lamdam asi asangba lamdam ama oiroidabagi maram leite u ama jalagadi u kun thabi wa ba magi yamna phajaba wafam adu phai penusta phongdoroli asugumna pigliba angang sina manipur da lairiba umang wamang sing asi nongmoi koksal liba asina maram oiraga lau siuda amasung ainga sagi khalla kaitharakliba asi kharado sung mateng oinaba mahakumna upal wapa nungsibagi wakhalol asi polagadi thengnariba khudong chadaba sing asi nongodi soina koklaga adumlaba asangba manipur ma haibadu soina oirakani haibasini cameraman sapam henry galona okjamjariba arsi mangangcha hyanglam bakhalikai Dark Form Global Organization amna wangkai thanga pat mapal da leiba Reborn Drug De-Addiction Center na aran thabak kya tawre hana tongan ba pauses in the phongdo ki wafam adu yumpham yaudaba aran wa wafam ngaktani hana Reborn Drug De-Addiction Center ki maike ri sengtorakli loinana makha tana achum aran khangdana registered society ama oidibak center asibu miyam lana khanba yaba mong da maral siraklabadi legal gi thongna thengnagani hana su center asina section wa thamlakli ngasi wangkai thanga pamapal da leiba Reborn Drug De-Addiction Center da paumi singa unaba ma da center asigi senior counselor angom Robindro na phongdorokpada Dark Form ko walup asigi secretary ni haiba maisnam Puspakanta koba miyoyamana Reborn Drug De-Addiction Center na hepatitis C gi treatment over cell lawi had wafam asi aran wafam ni laina asigi treatment cell ting de have miyam na khangna bo wafam ni adrubu treatment tawriba miyoy adugi haksangi phibam na maram oiraga hospitalized tawkhibana chingba kaya asigi amata khanadana maral hekta siba si laibak thibne have wafam thamlaki Reborn hepatitis C treatment tawagi paisa low khiba leite hujiki masa layeng iba angang hepatitis C na infected or ba sigumba angang se akoina ahamba magi health ki oiba problem lakona mahak family gi ayaba yawraga akoi frequently hospital da pui haiba se family gi knowledge leiraba wafam ni adu ani subida moi treatment process lakna bagi magi screening to wa haiba di magi ngasai gi hepatitis C gi treatment cha tharak na bo hona matam da mai screening to wa haibam changi ICTC to wa haibam changi family gi knowledge leiraba siung wafam singcha hairak liba mana paisa gi oiba view da focus to yo pot se masi akoina logi ba leitaba pot sida hojiki logo doriba paisa gi maram chap chaba details tu ina bijari ngasai gi process me ama changja liba documents me amje akoi isa da hoji proof oina leijai haitar yumpham yaud da wa khara nganglage issue sagat pa tobiganu Reborn hepatitis C Border town am oidiba more town da mai chang na phangan binaraba mafam adu miyam na lenga ki pung singsilakli maitai council more gi president phongdorok pi matung ina more ward number 9 Chatno Veng the Leriba 132 kV substation ki transformer ani asigi manungda transformer amana more town gi oina tongana line ama 11 kV more powerhouse the PB of the mafamasi mai chang na pi bada mateng oigane ma na makhar tar du na high house 33/11 kV substation asina punna mai pi basina khulama ki line yadaba matam da more town yauna punna mai muthalaga semagi thabak satari mafamasi da thabak asigi
Laivaga sigi lam koiba sing khakta natana mapal lam gi lam koiba ke asu lakliba mafam ama oibana marilena ba department ki miyoi singna miyeng sangbi na ba wafam thamlaki Senior photojournalist Panjabam Santos na lekidabada Chief Minister Nongthung Biren nungaitaba madi awaba fongdorakli Chief Minister Namaki awab fongdokpagi cherolda Santos laikidaba sina lamdama sida photojournalism gi lamda menkhat pa wargadaba achauba mangjaba mane laikhidrabagi imung manungi awabda saruk yari hana fongdorakli Senior photojournalist Panjabam Santos na laikidabada IPR Minister Thongam Bishwajanasu awaba fongdorakli mak na laikidabada Lamdam asigi photojournalism gi lamda chauna mangjabani hab wafam thamlakli Journalist asina laikidabada Manipur Hill Journalist Union MHJU nasu awab fongdorakli Union asina thadorokpa awab fongdokpagi cherolda senior photojournalist asina laikidaba ase lamdam asigi oina mangjaba mane laikidrabagi imung manungda thengna horiba awabadasu sarugyari hana makatarakli Press Trust of India ki photojournalist ama oramba Panjabam Santos na laikidabada All Manipur Working Journalist Union Amzu amadi Kelen Thokjom Trust KTT na thadrukpa tongan ma cherol singdasu awab fongdok narakli Islam lining chapa singi chawru kumai Idul Zuha na lakpada lamdam sig miyam maruan Islam lining chapa Muslim singi mafamda North India Development Party Communist Party of India na tongan na thadruk pacherol singda kumai sigi yaife pauzil pinarakli nakal lamramda kumai na lakpada United Committee Manipur UCM na so yaife pauzil pirakli lubas na thadruk pachero lamada senglaba kumai se harau tayam na pangthoktuna lamdam sid leiriba yellow purup singi marakta hena nungsi sanaba puruktuna apunba Manipur amagi namag lepminaba oirasano haina makha tarakli Communist Party of India nasu kumai asigi yaifa pauzil pirakli August 15 pangthokadriba Independence Day thorumgi mangoinana District Police Bishnupur na local protection thorangi manung chananga si Bishnupur Ward number 9 amasung 11 da thibu humba gi thabak chathakre ngase ayuk pung mari makhai dagi manga makhai fauba Bishnupur District Police ki additional SP Operations KSS Manihar gi miyang makhada SDPO Bishnupur OC CDO SDPO Moirang DSP Operations amadi Bishnupur Commando gi mobile team taranitho yawwa kangbu amana chathakiba thiba humba gi thabakaduda nupa chahumga taragi verification sathaki hari August 15 pangthokadriba Humputra humdoi suba Independence Day ki thoram ki mangoinana Thobal District Police ki kangbu na lamtu sengmu ki thoram chathakrai Thobal ki SP Dr. S Ibomchana luchingdona chathaki ba sit sengmu ki thabak aduda Khongjom Police Wangjing Police Thobal Police ki OC amasung security personnel sing additional SP TS Desorzid S Sasidananda DSP Singh 3rd IRB ki official Singh amade security personnel Singh yauna Thobal amadi Wangjing Municipal Council ge Mihut Singh su sarugyaki Coordination Committee Core Com amasung United Liberation Front of Assam Alpha I apun machirol amana thasi taramanga da pangthokudrba Independence Day boycott tawbaga loinana numida se general strike tawgani hana fongdorakli Core Com na thokpa chirol asida Nampuda Lausin Kiba Lamdam Amadi Weziagi Lamdamda Indian Occupational Force Amadi Police Season Aduna Humputra Humdoi Suba India Independence Day Tharamasi Nampuda Pangthokna Naba Honari Thawong Asigi Mayokta Boycott Asigi Sarukama Oina Lamdam Asigi Mafam Sinba Thungna Numida Sigi Angan Ayuktagi Numidang Warampung Taruk Makai Fawba General Strike Chathagani General Strike Manungda Lining Laishol Amadi Marueba Thabak Tharam Singi Oinadi Komthokani Hanasu Cherola Cinema Tarakli Rimsta MBBS tamnana bugadamak All India ki one lairiba kota amasing haibadi sit taramanga ki manung da handak sahi ki oina hauzik fawbada sit taranik thoidi admission tawkhre lemoriba sit ahum ase karigidamak losinduna thamlibuna haibadu Rims ki director na athubuda sengdokda bani hana desamna thokpa chero lamada khangalakli Kanglai Shes Academy ni sinduna athauba singi numid 13 August kamari lenana
Patriots Day Junior Blitz Chess Tournament 2019 pangthok lagani hana chero lamada khangalakli loinana tournament sida saruk yaning ba mioi singna August 12 gi nungthil pung mari fawgi manungda singjamai chinga mathak songtham laikai de leiba Kanglei Chess Academy da form thazilakna nabasu khangalakli Communist Party of India CPI Wangkai Local Council gi kuntaruk suba conference mangasi Wangkai khunau dolaiba lining thau sanamahi lining furup ki sanglen da pangthokrai conference sida party as national executive member Dr M Nara CPI Manipuri State Council gi assistant secretary KH Surchan chingba makok thongbulu chingba bade members singna saruk yaduna party sibu henama pangal kan khatna ba khana naina ki Community and School Contact Program gi manung chana DM College of Teacher Education Imphal na Mongsangai All Age Home da acha athaki polam sing tengbang khrei tungda Terap Bazar da leiba Kavol High School gi mairoi sing da su sanitary items sing yenthoki bagaloina na free health camp amasu pangthoki Chief Minister N. Biren Haudukiba Green Mission Manipuri Makha Chathar Pointing as EU Kangla Manunda Uhai Pambi Uchara Kya Thakre Uchara Thabik Thormadu Human Resource and Social Development Organization Gimihut Kangu Singamasung Forest and Environment Department and in Kusam Naduna Sathakibani. Koirengai Water Supply Plant na ising pi High Court of Manipur Triple IT Mantripukhi area Lamlonga gi pipe sing National Highway asigi lambi gi nagya ta drain channan nabgi damak tabak subada lauthok ki ban maram oiraga matam khara hariba mafam sing ase ising pi ngam khiroi haina Public Health Engineering Department Manipur na thokpa chero lamada khangalakli AFPA 1958 ase miyoiba gi hak khongaung na law ni haiba Hiramda Athauba Pebam Chitaranjan Mangang Memorial Open Debating Competition 2019 ngasi Thawal da leiba Waikhom Mani Girls College da pangthokrai Manipur Students Federation MSF na sinduna pangthokiba debating competition aduda tongan ba college amsung school gi mahiro isingna saruk yaki Manipur College ki principal oiramba thabak gi potharaba Professor Laishram Sadanandana speaker oiduna debate adu chathaki Anirak Suba Tangmai Thavi Festival 2019 Churachandpur gi Hyangtam Lamka YPA GSQ gi holda Manipur Lenga ki Horticulture and Soil Conservation Minister TS Syam Kumana Haudoktuna Pangthok Pahokrai Tangmai Festival Committee na sinduna pangthoki ba thoram adu mari lena na minister na hai Tangmai da Thabi Thari Balomi Singna Horticulture Department gi Mission for Integrated Development of Horticulture MIDH Natraga Manipur Organic Mission Agency MOMAD Register Tauduna Lomi Singda Center na Piriba DVT gi Kudong Chava Loner na Bahona Hosi Hana Fongdoki Festival of Marilena na Churachandpur gi tongan village ki Lomi Kuntaret na Thaba Thabi Lising Taragi Matak Putoki Which production is produced by our farmer. Brahmadagi Purapa, apple, chemical, contaminated of the site. Asodaki Purapa, rotten weber, a quaggy photosite, a quaggy original potency, which sour sipak yadia. Aduna tomato maniputa, diabetes, quite naba, meat udaba, cancer nabasi carigino of the adum rotten fish. Papadi napus lagane, chemical preservation hapa. Miwibana sabi abagi sangda preserve to hap to mam access hapak apple to sari apple ji sari yang kan koina ama how to baneba ado akogi pineapple akogi tangmai akogi mairen ade akogi pan adagi akogi tukan ba masagi put me am je koi si sawali hadra let's start Kana Lajadraba Angang Singi Home Oriba Hope Home Infal Gimapalak Sub Mapokumun Toram Pangtokre Tormasi Tayel Kungbal Maning Lekai the Lebu Home Masigi Loshing the Pangtokibning a Sigi Tormada Home Masigi Angang Singi Cultural Program Cas Utki
Manipur ki lampok lakpam melodina Assam ki Maskoada Labour ITA Cultural Complex te pangthok ki batara taret suba Sunsilk Mega Miss Northeast 2019 ki title lower ngamkrei ngarang pangthok ki ba grand finale duda melodina Meghalaya dagi Tanvi Raksam Marak amasung Sikkim dagi Rajeshwari Chakraborty ga punna peasant adugi title lower ngam ki banai Panbayabadi Manipurgi Zoya Sapam Nahara presenter Sida iTex Dazzler Miss Beautiful Face Tavangam Ki Loinana Lukan Ketrimayumna 10th Ghania Mega Mr. Northeast Ki title Lobangam Ki Harib competition Asida Manipurgi Paul Paukot Lang Haukip Nasu Vodafone Supernet 4G Mr. Popular ki subtitle Amadi Reddition Blue Mr. Hospitality na Paugoilung Avel Golmain Fangmangam Ki Mega Entertainment na sinduna pangthok ba pageant adu Sunsilk Thick and Long Reddition Blue Vodafone Supernet 4G Sony Alpha amsung iTex Dazzler gi mateng loina na pangthok ki bani hari Haukiba Mars Taramari Kunmathoi Fawa UAE ki Abu Dhabi the Pangthokiba Taramanga Suba Special Olympic World Summer Games 2019 da India ki Mahut Sindhu na sarugya ki Manipur ki sanaro ising amari coaching ngasi Social Welfare Department na Sel gi manapi duna pungning thawat krei medal loduna Manipur da halakpada sanaro ising amari coaching bu kanagum amatana okpiram daba amade mari lena basing na wahai ama fawa haibi daba si thamoi sokna nungai jati haina coaching na pena bu phongdo krei Sanaro emadi coaching okpagi thoramadu khumal lampakta leiba Val Bhavan da pangthokibane panba yabade Taramanga Suba Special Olympic World Summer Games 2019 da India gi mahut sinur sarugya ki Manipur dagi en heroin athletics event gold medal amaga silver medal amaga loba ngamla kibane loina silver medal lor kiba India gi futsal team da Manipur dagi chitra su sarugya kibane loina India gi athletics coach oina Viswajit oina mamade futsal coach oina its amila sarugya kibane Theng ngasi Social Welfare Department amakoi bu okpagi thoram pangthok pada nungai ba phongdok kibaga loina atoba state singi medal lorok pa sanaro ising da pirib khudong chaba kaya sida Manipur ge sanaro ising da piriba asiga yengna rurabade thamo isung ngai oi hana su coaching na nungai ta phongdok ki Social Welfare Department gi mai kairi gi en herojita sel gi manalu policing yang khai chitra da lising kuntramanga amade coach anida lising kun piduna pungning thawat ki Tongana disabled singi sports complex linkatpagi mahutta hauji akwai leijariba international thapta leiba Kumalampak sports complex si disabled friendly view ohen view aidana musi madom doina koi changjamina si director Yas ka musi ahan boina request tawjage changthok changsinda nungaina ba disabled sing si atopana chatok chasing da free oi ba tumaina khena ba khra leibanina Magi accessible way na ba this barrier free way na ba ako request tawraga madam da changjan minaraga leiba facilities season araga Manipur gi sports ki leiba talent se mi oi kudi makka lei disable mark ta su lei ha do prithvi do kullaga himalaya ba ku malenda yangama matik manga leiba mo hen minasi tongana Maharaj Kumar Ganindrajit Singh Memorial Super Division Football League Tournament PYA Kairang amadi KIYC Khetri Iril Awang Lekai ani mai pakrei Imphal East District Football Association mi makhada ngasi Khetri gaut leba awa sanabung sanakiba Football League asigi taranipan sub league ta PYA Kairang na upa kyam gai upanjal mari sino da maiki bpiki Sathariba Super Division Football League Tournament asigi ngasi sanakiba taramapan sub league tana KIYC Khetri Iril Awang Lekai na YOSC Kurai Konsam Lekai upanjal amasino da maiki bpibangam ki Satharagliba Super Division Football League Tournament asigi Kunnamadi kunmathoi suba league sing tha asigi tarani thoida sanaragani Ahanba Sub Junior Boys Inter Club Football Tournament ngasidagi Kumal Lampak Artificial Turf Ground sanab haukrei Football Tournament asing ngasi an masana ki match ado da TYDA Bishnupurna BMSC Imphal West pu panjal lama sino da mighty pi ki belo na anisu match tana Sai RFA Imphal West na
IFC Imphal West Panjal ani shuno da mighty piba ngamki Satharak level football tournament singa si sana ki ahum subu match ta Amofa Bishnupurna SYC Imphal West Panjal taruk amada mighty piba ngamki bagalona na Mari subu match ta na SWC Kaksingna BUC Churachanpur Panjal ani amada mighty piba ngamki All Manipur Football Association mi makada Satharak level football tournament sida Manipur ki tongan district sing lagi lakpa football team kunmari na group mari thong khaidok to knockout versus ta Sathariba tournament sida sarugari Taranipan Suba Governors Trophy Case Prize Tennis Tournament ngasidagi lampel patleba Officers Club ki sanab haukre tournament sing ngasi sana ki ba under 14 girls ki match singda Yumnam Thoibina L Nandini bu point taruk mangada Z Arnika na Bernali Saikom point taret sinoda Puja Saikom na MNC Sanarai mabu point taret anida lonana Madhusrina Maxilla Chirom point taret home the mighty pi ngamna ki Sathariba tennis tournament singa si sana kiba under 10 voice ki match singda Joshua Thiamna Lansen ba maibu point taret amada loinana Soham Kaisamna CH Khangambu point taret sino da mighty pi ki tournament sing makat Satharak po ina ngasi sana kiba under 12 boys ki match singdana Dhanraj Saikomna Soham Kaisam point taret ahumda loinana Dhanraj Saikomna su Lanchen ba maibu point taret amada mighty pi bangamna ki Manipur Tennis Association ki miyang makada Sathariba tennis tournament sit under 10 voice ta Sanaroi taret under 12 voice ta Sanaroi taret loinana under 14 girls ta Sanaroi mapan na league match sing da lamba tawnari hayeng tournament sing makata league match sing sanagani Second Invitation Gymnastic Championship ngasidagi Kumalampag Sports Complex ki indoor hall da pangtok pahukray All Manipur Gymnastic Association ki miyang makada Manipur Gymnastics Parents Association sinduna ngasidagi pangtok pahukiba championship asigi artistic amadi aerobic ani asigi masana singda Assam Manipur dagi under 8 Nupamsa Nipan, Nupi Macatara Humdoi, under 10 da Nupamacatara Nipan, Nupi Macatara Taret, under 12 ta Nupamaca Nipan, Nupi Maca Manga Loinana, under 14 da Nupamasa Manga, the Nupi Maca Manga, Yauna Puna Sanaroi, Maripu Mato in Sarugari. Mother of all games, and a Kanariba Masana, said the House Sanari Pigliba, Sanaro is singing Imumanuna, Lyric Lashu the Tawai Yobung Masana, said the Tawai Yosunduna, a Fava Gymnastia, Lamdamas the Putok, Matam. Adu oirehana ngasigi thauram sarugya ke ba yas ki deputy director Lunko sai haukipna fongdoki I am challenging parents and players. If China and China, Japan and Korea can do, why not we? Our appearance is same, our structure, our figure is same. They are not better than us, so if they can do, we also can do it. After some years, after some years, before they reach the age of 25. Bakuna say trama to Europe pada apa sanggup lemah. Prithivi ki apa competitor mo. Matanga sa bulletin say tension jadring ki mangwin na headlines amona pijari. Standard Robert ki mahiroi masama ton si jabne have yaning de misia sig achu mobile putho wa har mafam kya mahiroi sin irang haukre police ka chaw mukna bathokre. Standard Robert ki misi sida imong manung nungai na dabagi mami tai hadi mawang na police na wapon thamla kon laibat tibani haina laikidra bagi apok na pendam phongborokli amasung Imphal West Imphal East Bishnupur amadi Churachanpur district ta healthcare sector gi marwai building ke angasi health minister L Jayant Kumar sangakre